Hi guys! So after a long break, welcome back to another video. Aduga aido handakse yam thiye lan maraksida noi khatpai ko adugi pai leitabai filter hapchalin Instagram ge. So video se yamna di thagatning bane adum marakta mayam ama thagat ke haina su khalle adubu adum lan sina maram oiraga like reels number khotpa adagi video share tawba khotpa do haidi like hoi aina tawjagdoriba video sibudi mayamgi oiba content ne haidi dum mayamna oirakpa yaba khara dum like predict tawminaba khotpa adugumba oibanina mayamgi oiba content ne nadi khale adu taragasu aigi oiba isana like thoiba irang sida kemda support tawba ngamdragasu sumaina video thagat khogatana tawbado kai haini front line da leriba khotliba mayamna nungairoi khotloidra haibagi khallaga aido video se namdabane haidi video se namkhirogena khalaga leibane ado aigi previously thaga chakhiba video khara mayamna dum October ge reading tawbiro aina comment mayam tawbire plus reading gi damakta curious oibiba mayam asu yawbibanina adagi adum mayam gi leinariba condition jida like reading se targa tha olakpasida sisi lakpa yai habase khangminnaragadi khitang do orsu saphagadra na khalaga ai video se namjarakpane aduna mayamna warobidana su haizari aduga ngasigi reading sidi like October tha lakadori basida sagi life ta kai kai thingnar pi kai kai changes lak pi na chingbodo adugi maramda tawdoine aduga reading se kai haini general reading oibanina yam ka hena isada personally resonate taraktabadi ai aduna hena personal reading tawbining basingna ai Instagram link ta changbiraga isagi slot booking tawbiraga personal reading tawbiba yagani aduga hoi like video sigi oina di general reading oibanina general oina adum yengminnarase aduga ngasigi video sida ai pal ahum thokna khak thokna khaidokchage pal ahum da reading se hawdrikanda dum mucharke aduga pal ahum da hang hang isai sana post tobiraga karamba pile choose tawsige habido khanbiro bako aduga hoi atai ke shu thoyokna haingai leite video se sidagi di dum sumaina general visions sing se dum chang naina thagat charakna bo hotna jage aduga mayamna makha tana support tawbiyo aduga hoi video thagatpagi damakta warobidana su haizari aduga aido khud to yamna gari go mayam thawbagi yam kai ba ko adu khujin cham thibane ado imanabi gi macha amtang tawjaramge dum hoi matang mathamdi cha ready taragasu gel polish natragana nail extension tawbining basingdo like aina nail gel polish tawba mafam sigi Instagram link to ai aigi description da hapcharamge aduda mayam hafetang check out tawbiyo hoi simangaire yam kotha kotharaga ngange na hairani aduna matamanghandabida without further ado let's get into the video. So ngasigi pile ahom se pile A ko sida pile A leijare sida ideal figure se oidoine adagi sida pile B leijare oh sorry sida pile B leijare aduga sisina pile C gi ideal figure oidoine bako ado mayamna adum pile ahom sidagi yengbiraga karamba pile oina choose tawsige habado pile A choose tawsira pile B C choose tawsira natragana pile C da choose tawsira habadudi mayamna isa isa nang haktang reading se post tawbiraga yengbiro ai pile do mu photo oina so hapcharakige ko aduga isa isa gi apama pile do choose tawbiraga pile singsidagi oiba like kari vision phangbage card singsidagi kai vision phangbage habado mayam punna yengminarase ko hawrse. So ahamada koi pile A ko pile A sigi ideal figure se natragana sigi tarot deck se choose tawbiba singdo adugi oiba reading tawdoine ado pile A gi oina koi ahamada card se pick tawrse pile A khanbiriba ichilinaw singi damakta October hariba mansida kai thengnarakpa kai rakpa yai habado hairtoini ko. So Page of Swords, Ten of Swords reverse, Seven of Cups, Four of Wands, the Devil ko. So sige card kayse pile A khanbiriba ichilinaw singi damakta October mansida kai oirakpa yai habadugi vision pinanaba picture ko. Do card sing se ay explain tawjarake aduga adum mayamna like pile A khanbiriba ichilinaw singna adum October mansida thengnarakpa yaba amadi follow tawba yaba advice singdo yengminnase ahanbada Page of Swords sariba card se tholebako
Sigi Page of Swords hariba card sigi matungina October hariba mansida pile A khanbiriba ichili now sing se life ta amda tawdriba thabak kumba khara tawge na khanba haidi thabak kumba gi planning kumba khara leiba ko isa na hana dagi hauna khanjarak padi nattaba haidi hana dagi experience tawdriba for example lamano ba ma koiba chatke na khanba bu oiro natragana ke haini anoba thaba ma paikhatke na khanba bu oiro natragana isa gi eba anoba afaba thabak khara adum paikhatpa hodanaba planning leiba or plan jingdo execute tawna bu hotnaba adugumbagi mong matau khara ui ko haidi October month day isa je fully energetic oiba adagi adum good energy na surround tawba aduga isana hana dagi tawgena khallaga leiramba thabak kumba khara plan khara execute tawba ngamba adagi ano planning gumba khara paikhatpa ngamba adagi isa je amna motivated feel tawba adagi adum isana kai haini ngahak ke ba situation thainaba matamda su situation sing do deal tawba ngamnanaba solution gumba su idum isa da thainaba gumba adugumba haidi amna intellectual minded oiba adagi clever oiba ko adagi ithak thongba singna yaba aduga ano planning tawningba adagi plan sing execute tawningbagi wakhalon leiba adugumba khara dum October month sida thainagadawri ba ko and then 10 of swords sariba card reverse ta thole sigi 10 of swords hariba card sigi matungina October hariba month sida pile A khanbiriba ichili now sing se some fake people or fake situation fake scenario khara dagi isa je freedom phangba for example isagi surrounding da isaga loina tinariba maruk mapang natragana isaga sak khangnaba relatives bu oiro adagi isagi eba surrounding da leiba miyoi khara haidi mangdadi isagi damakta adum afaba khanbiba saba isagi damakta lepiba saba or isagi damakta afaba ngangbiba saba adubu tungdadi isana thaba ama taw matamda kalakpa khamanbana henba adugumba miyoi khara adum leiba ko adugumba miyoi singdagi isaje freedom phangba for example toxic relationship kumba adagi betrayal gumba yaunarpa yaba relationship kumba dagi isana reality khangaga lapthokpa gumba or toxic friendship haidi tinari ne di leiraga isage maningda backbite tawba isana kainoma afaba matang hitkiba matamda kalak khamanba isagi mangnaba tawba marup kharagi character khara isana khangpadagi moidagi lapthok hoba ngamba or isagi relatives oiro khangna janaba oiro miyoi kharana isada scam tawnaba hotnaba natragana isagi damakta mangnaba tawba khara isana aware oirakpadagi isana mitsing nasingna lehoraga isagi oiba kay haini mangjagadaba misinga punbadagi isaje kanja hoba natragana isagi non beneficial oiba jaga haidi isada kanaroidaba isada mangjagadaba jaga dagi isada tholok hoba ngamba adugumba ngamba yabagi vision khara piyeba ko aduna October haiba manjida isaje maruk mapang natragana relatives natragana or relationship bu oiro ko isada kanaroidaba isada betrayed feel tahongadaba or isada mangjagadaba adugumba miyoi kharadagi de attach tawba lapthokpa yabagi mami uiba October haiba manjida duna isana pamjadaba or phatre khanghangna loinaba natragana hana khangamdraga su isagi damakta mangjaba tawramba miyoi kharadagi de attach oiba kainaba yaba lapthoknaba yabagi mami uiba ko mathangda 7 of cups hariba card si thole 7 of cups hariba card sigi matungina pile A khanbiriba ichili now sing si October hariba mansida isagi mangda option se adumki matik leiba haidi kay haini career maktagi option bu oiro natragana isana thaba ama pangthoke khanba matamda choice of decision je ahum mari leiba haidi karamba decision lawjige je si decision je lawbana phagadra si lawbana phagadra habda decision ani ahum isagi mangda taraga leiba natragana isada thabakki opportunity gumba laena khalaseba thabakki opportunity lakpasida karam thabak se ama khak laktaba thabak ani ahumgi opportunity gumba laksalaga karamba thabak tawsige karamba thabak ta focus tawsige natragana karamba oina choose tawsige kaina khanba se khara khanjanaba adagi relationship mak tawraga su isa se hoje relationship leibi bo araga su single araga su anova relationship ki opportunity or kai haini approach lakpa adugumba khara dum isada ahenba options khara dum pirakadawriba ko thabak ki field dabu oiro personal choice dabu oiro relationship dabu oiro option khara dum lakadawriba aduna option singsidagi isana choose tabo matamda yam wisely choose tobiyu option khanba matamda yamna haina singna khantharaga khanbiyu mitna karambiganu greedy feel tobiganu ahenba pambiganu aduga ngahaktangi ahenba pamba feelings na isagi tung koiba future da manghalakpa su yai haiba ko aduna October haiba mansida isagi damakta any jaga da any field da opportunity di lakadaba lei tawbadabu opportunity khudingmak isagi afabane na khanbiganu opportunity choose tabo matamda yamna haina singna khantharaga choose tobiyu natragadi isada mangjarakpa adagi
karamiram chauruba natragana ahenba pamubudagi isana kona regret chakpasu yaiba aduna isagidamakta option or opportunity tholakpa matamda haina sina choose tobiyo haiba advice October month ki oina phangeba ko mathangda 4 of 1 sariba card che pile A gidamakta pick tawre sigi 4 of 1 sariba card china kai describe tawge ha matamda pile A khanbiri bai chili now sing singa sagi relationship ki field da oragasu or kai haini friendship ki field da oragasu isada mangjagadaba or isada kanaroidaba or isadagi lapna chatkidauba leiraba natragana isagi akoibadagi leiraga isagi phattanaba tawramba miyoi kharadagi freedom phangba yai or lapthokpa yai haibagi mami uidana ko adugi amuk kai haini reverse action gi tapta isaje isana tawba thabak ta isagi imung manung isagi friends khara na dum good side of people ko haidi isagi namata tasena phana ba khanmi ba isagi imung manung natragana isagi marak mapang singna isana tawba thabak khuding makta support tawbiba isagi namakta strongly lepiba adagi jaga khuding makta mating pangma ngamdraga su emotional support phawbadi pibiba adugumba su khara thainagani aduga October month sida pile A khanbiriba miyoi kharagi punsigi anauba tangkak haidi marriage kumba natragana marriage kumba oirakpa yabagi lambida changchinba for example chen chongba engagement lakpa gumba natragana relationship ama fajna confirm oiba haidi like ai sigi relationship sina last oige kana khanba adugumba relationship confirmation phangba gumba adugumba khardum thengnarakpasu yai aduna October month se it's a month of celebrations happiness aduga isagi damakta hoi nungaitaba kharasu thengnagani but afaba kanaba mayam amusu thengnaba yai aduga isana tawba thabakta imung manung amadi naknaba miyoi singna tasena isagi damta phanaba khani miyoi singna supportive oigadabagi mamisu uyeba ko last but not the least the devil hariba card che tholeba sigi devil hariba card chigi matungina pile A khanbiriba singi October month ki advice pidoineba ko so devil haiba simaktabu miyoi ba khuding maki wakhalonda fattaba haidi devil amadi adum yawineba devil se khoi afaba positive mindset na namsinlaga thamba kangu ma natragana devilious oiba kanadaba evil oiba mindset sina mang tharaga chatpa kangu ma damaina miyoi ba se makhal ani sui ko ado October month sida pale khanbiriba chilinaw singi su isagi kok sida devilious oiba mind sina hena manipulate toba devilious oiba mind sina hena sanaba isaje thaba ma taw matamna decision je fattaba side ne hena ekta longningba fatte tawganu haiba mafamduda changaga tawningba adagi sima tawganu nongonda kanaroi mangjagani kaina haiba jaga sidina hena chongchillaga kaino pangthokningba gumba adagi masagi decision lawma matamda ahen mapamba mitna karamba or aina loriba decision jina tungda afaba orakadra fattaba orakadra kaina haibase karimta khanthadabida adum fattaba mindset amna negative mindset amna drive taraga aina khalisina chummi kanamta darkar tade kaina haibagi mongda giri ta chatpa gumba adugumba khar thainarpa yaduna isagi evil mind or devilious mind sina isagi afaba lakadaba kaya amasu manghalakpa yabagi chances layeba ko aduna October haiba month se pile A khanbiriba chilinaw singa dimaktadi afaba su fattaba su mix taraga lakadabanina yariga isagi devil oiba mindset sina drive taraga chathanbiganu isagi side adum isana positive oiba mindset sina strong oina leinana bo hotnabiyu decision lawu matamda tare tara thokna khallaga phasna lawbiyu isana khanbasina chumme haina khallaga su phasna khantharaga lawbiyo ba decision do anam kanbagumba ahen pambagumba sugumba thought sidi control tawbiyo haiba advice se card gi phangeba ko overall oina pile A khanbiriba chilinaw sigi damakta dum October haiba month se afaba nungaiba su mayam ama lakadaba lay aduga nungaitaba service khara dum thengnaba yaidana balance oina chatkadabagi mami uyeba ko sida pile A gi reading se loijare hey guys so mathangda pile B ko sigi idol figure se natragana sigi tarot deck ani shuba se khaniba chilinaw sigi damakta October haiba month sida kai thengnarapa yai habadu yengminadoine ado mayam hana card se pick tawminarase pile B gi damakta ko 5 of wands 3 of wands reverse 9 of cups ace of cups so pile B khanbi bai chilinaw singi damakta October month se in terms of relationship kitang negative chatkadawbagi mami ui ko relationship kumba friendship kumbagi through the kitang negative oina chatkadawbagi mami ui aduna adugumbagi vision khardi lay but afaba side su dum lakpe ai ko yangminase kai kai leike habado pile B gi damakta ko
So sigi card kaise majorly pick tawre palbi gi damakta khoi palbi gi ba October ahead ki reading se horse. First of all, hojik aina relationship ki haizak ki bodo ko palbi khan bir ba chili now sing se merit life ta changsin biraba natragana hojik relationship lai biriba or hojik situationship ta lai biriba ichili now sing gi damakta card sina kari pige ha matamda like October hariba mansida isagi naknana loinariba partner natragana yamna close na loinariba marup adugumba miduga isase communication khara watpa haibadi every relationship or situationship merit tawrabo agera relationship laibo agera situationship ta laibo agera natragana yam close of a friend agera kwa communication watpa haibase dum problem khadi dum thokani ba haidi yam thina peaceful oina laiba jaga da su problem khara adum create tawrapa yaba communication watpa sina maram oiraga ko aduna Pilbi khanbir bai chili now sing se isagi nakna loinaba marup mapang isagi partner isagi husband or wife ko adugumba natragana isagi relationship laiba partner natragana isagi situationship laiba partner adugumba partner duga yarigai communication gap se thamdana bo hana biyo maramdi communication watpana maram oiraga problem sungai lairamdaba jagada problem create tawpa problem oirakpasu yai aduga even isagi relationship kumbada third person gumba changakpa yabagi vision uiba ko aduna kay haini communication da watlagadi adum feelings ko khara handanarakpa natragana laithoknarakpa na maram oiraga even third person gi entry relationship ta tarpi ai na haye aduna hekta tarakani haiba mak natragasu taraktanaba gi damakta yarigai communication chidi watanaba gap laitanaba hotnabiyu and then like thabak inkhang gi oina yangapa matamdasu isagi ithak thongbada leiriba thabak inkhang tawminariba miyoi singda isabu kalak khamanba or isasina aphaba oigidore da khanba miyoi kharana phattaba pau nung tamjin khochinba tawba adagi kay haini ahenba pau khara tamjinbadagi or ahenba scenario khara sagatpadagi isagi thabak kumbada ningai sangdanaba khana chainaba or problem macha macha gumsu khara dum tholakpa yai aduna thabak inkhang gi field da su dum khara chakchinbiyo aduga migi miwa yam lobigano plus mingonda su pau gumba yam tambigano isagi personal matter isada thambiyo aduga communication je yarigai like strong aina lainana bo hatnabiyo ba jaga khuding makta ko mathangda like pile bigi oina thainariba card se ace of cups sariba card si tholaeba so sigi ace of cups sariba card gi matungina October hariba mansida isagi damakta hoi negative trait khara lai khara su satisfaction haidi jaga khara da ningba thungba adugubagi thungakadawagi mami khara ui for example isana hanadagi pangthokena khallaga leramba thabak pangthokpa ngamamdaba khara pangthokpa ngamjarakpa natragana like isana plan tawjaramba thabak khara thabak oina pangthokpa ngamakpa adagi isagi thabak khara mina recognize tawbirakpadagi isaje tawjariba thabak sida penjaba satisfied oijaba kwa aduga adum isana laijariba relationship natragana friendship or isagi circle sida isaje adum isagi hainingba wahaigumba se phongdokjaraga or isagi nungaiba mayam ama share tawjaraga adum satisfied oina leijaba adagi isagi oiba personal zone haidi isa ithanda leiba matam or isana ithanda adum wakal khalakpa gumba matamda isaje handaki mansimadi satisfied oiko aina tawjariba thabak sida ai penjai ko habado isana isada self satisfied oijabado adugumba so oijaba yabagi mami khar uyiba ko mathangda 5 of wands sariba card chi tholaeba sigi 5 of wands sariba card chi gi matungina chaos id dum charang kharang na ba khar su dum isagi life thaina gadori na sagi jaga khar da satisfaction happiness thaina taraga su jaga khar da charang kharang na ba che na ba sagi thabak inkhang maktagi field da oraga su school college makta da oraga su dum jaga khar da competition je am thina strong oi ba haidi isagi oi ba competition myam arise stock pa competition myam dugi markta isa telit khatna ba fight to ba dakar lerpa adagi dum mina khara kalak khambanbagi yangshinbagumba isana tawba thabak khara da krak yangchillaga leidogi ngairaga leiba miyoi khara su leiba male aduna dum like kari soikrage kari lankrage haina yangchindogi ngairaga leiba miyoi khara su lei aduna October month se jaga khara da satisfaction and wishes khara fulfill taraga su jaga khara da yamna competitive oiba mina yangshinba adagi nungainadaba ningai sandanaba sigumba su dum khara thengnarakpa yaiba ko aduna yarigai miga muknadanaba khatna chainadanaba or miga manaraga onsilaga ngangna saknadanaba hotnabiyoba ko mathangda 9 of cups sariba card chi tholaeba so aina ngasa hizikhiba dumaina pile b khanbiriba chilinaw singse satisfaction khara di phangbi ai hai ko October month sida
So sigi card sina harise isagi ningjaba khara for example isana yamna pamjaba nusijaba miyoina isada relationship ki approach torpa or isagi approach pe accept torpa gumba natragana relationship lairiba partner duga isaga thaba ama pangthokminase or sima tawminase haina wishes oina thamakpa khara adum fulfill torpa gumba natragana adum isana khanjaba ningjaba thaba inkang gi field da ningjaba khara wishes khara fulfill tawba or isana pamjaba thaba khara da family na yabirakpadagi isagi aning mapam khara thungba gumba aduga adum isagi damakta better opportunities lakpa haidi thaba inkang gi field da argasu studies ki field da argasu isagi damakta good opportunities khara pibirak pa yabagi mami uibu ka aduna October month yamna productive oiba man amadi oigadawri ba palbi khanbi bechilinaw singi damakta mathang the 9 of pentacles hariba card thole eba ko sigi 9 of pentacles hariba card chi matungina palbi khanbi bechilinaw singse October hariba month jina ngasagi charang khorang na ba adagi mina kalak yingchin ba duguma mayam lairaga su haraute hamba satisfied oiba adagi wishes khara fulfill tawba jaga khara su leidoinina penthokpa tamba ko adagi isagi araiba khara or isagi phangiba result khara da penthokpa nungai thokpa comfortably leithokpa ko haidi yamna stress lauraga or wakhal wana leibagi muhutta October month sida dum wakhal se khara di ingba wakhal khara yangna khara nungai na chatkadawagi mami khara su dum uiba haidi dum sagi hona zaman khara mahi charpa na tragana better opportunities khara lakuduna nungai taba khara do dum cover up tawgraga isaje comfortable oina yam happy and satisfied oina settle oina leigadawagi mong su dum udi uiba ko last but not the least October month sida palbi khanbi bechilinaw singna kari advice follow tawba yabage haibagi maramda vision pair toineba ado palbi khanbi bechilinaw singse October month sida isage ba thabak ti khar chinba haidi time management se khatang waba personal thabak tabu matam thadagadra anatragana isagi job tabu matam thadagadra or studies tabu matam thadagadra natragana atopa jaga dabu focus tawgadra isaje matam je pibam khangdaba jaga amada matam hek pirubada jaga amada hobagumba adagi like mafam amada effort thadaruba time thadaruba matamda mafam amada su thadadaba yadabagi karamba hana tawdoino khangdabagumba adugumba khara thingnarap yaiba aduna October haiba mansida aphapatta mayam ama mix oina yanaraga chatlagasu life sidi balance thamnaba hotnabiyu matamgi management haibiyu jaga amada thabak tawikana jaga amada hohanbagumba se tawbiganu priority sort out tawraga tawgadaba maruoiba thabak hana tawbiyu aduga kai haini priority dugi matung manaw naina thabak se pangthoga time manage tawraga balance oina life se thamnaba hotnabiyu aphapatta kya lakpa yai aphabano hena laaga comfortably leithokpasu yai tawbatabu time management and balance si thamnaba hotnabiyu haiba advice se card chingsidagi phangibako so palbi gi oiba October gi oiba reading se sida loizare adum si se mayam yengminaraga general oiba advice lawba yabasing lawshinbiro ngasi gainadi palbi gi reading se sida loishinjare so mathangda pile C ko pile C natragana sigi tarot deck se choose tawbiba ichilinaw singi damakta khoi October month sida kai lege kai orakpa yabage haibagi maramda reading se tawdoine ado ai ahanbada pile C gi damakta su card se pick tawjarage aduga ngasigi reading se yamna ten le khotle haina su khanbiramba yai ado aina just energy card yaudabida main tarot card dang taraga mayam ge ba vision du khang injabane aduga hena detail over reading ado mathang thagatjarke ko so October month ki oina pile C khanbir bechilinaw singi damakta khoi kai leke habado yengase the empress ko 5 of pentacles Six of Swords, Ten of Cups reverse, Temperance, Ace of Swords ko. So sige card khaise October month ki damakta pile C khanbir bechilinaw singi damakta pick tawjare ahanbada the empress hariba card se thole eba ko sige the empress hariba card sige matungina pile C khanbir bechilinaw singse October horokpa matam sididi yamna lively oiba yamna positive oiba isa se dum asangaman ga yengdana nature ga yengdana appreciative oiningba yamna peaceful oiba calm oiba mindset ta leiba adagi dum
Octoberꯒꯤ early days sida happiness na surround tawba peaceful oiba wakhal ingba tumba chaba matam naina tawba ko adagi dum healthy oiba feelings isada lakpa adiga isa jamna dum like wakhal nungairaga comfortable oina leibanina isagi mood ka se dum phasna stable oina chatpa and then isa se taw ba thabakta dum mai pak tawboi ningjaba do isana haidinga sagi mood to nungai ba or isagi personal mental health to nungai na leibanina taw ba thabak ka se daw ya ga daw ba sat adum oirak ka daw ba manba adugumba yamna smooth oiba feelings khara dum October gi early days sida dum thengnagadori ko haidi dum like migi mateng ga pangdana isada peaceful oijaba adagi isagi darkar laiba matamda so dum mina harau harau mateng pangbirakpa adagi isana contribute tawba ngamba jagada harau harau contribute tawjaba isagi oiba leiriba personal life se yamna peaceful calm and stable oiba like charang khoirang na daba happy and settle oina leibagi mami se early days of October sida phangeba ko mathangda 5 of Pentacles hariba card chi thole so sigi 5 of Pentacles hariba card chi gi matungina October hariba man sida pile si khanbi be chili now sing se sagi partner na traga nakna na loina ba miyoi singda yam ka hen expectation thamba yam ka hen thajaba thamba adagi kay haini mingondagi like isana khanjariba singse loina mak mi na pangthorakani habagi over expectation thamba gumba adugumba khadi thengnarakadawi aduna maram oiraga isaje isana sagatcharuba wakhalga reality ga khetnabagumba or isana mingondagi expect tarubado miduna tawthorakpaga chanadabagumba adudagi isaje disappointed oiba aduga thajaba mange kaina khanjaba and then wakhal nungai tabagumba sigumba se amuk khara som lakpa yayebako October si tangkhai chensilekpa swaida aduna miyoiba haibase mi atopadagi depend tawraga hingoidabani yarigai ko tangai phadana depend tawre haraga su mi atopadudagi yam ka henba high expectation gumba o isana khaliba wakhal pumnamak isana naknana loinariba miyoiduna loinamak pangthorakani haibagi false hope gumba sigumba se yarigai thamoidabani isagi angamba saite isagi sudum effort thadagani isagi darkar leibasing menanaba hotnagani aduga mingondagi expect tawraga su yam high oiba expectation di thambiganu maramdi high oiba expectation duna maram oiraga isagi naknana loinariba miyoi singdugi marakta relation da problem lakpa yayeba aduna isa su disappointed oidanaba or nungaitaba khotaba se go through tawdanaba mingondagi yam ka hena expectation thambiganu mingonda yam ka hena depend tawbiganu have advice se phangeba ko mathangda 6 of swords hariba card chi tholeba 6 of swords hariba card chi matungina October hariba manchida palsi khanbiriba chilinau singse isagi past loinaramba thengnaramba marup mapang natragani isana relationship leiramba or isana pasta kaina khraba miyoi hadi marup mapang oiraga su nungaina daba khradagi or maram khradagi laphokna khiba natragana relationship leiramaga kaina khiba isagi for example ex kumba natragana isaga hana thabak pulamba natragana school pulamba bu oiro pasta loinaramba tinaramba khangnaramba miyoi khara nauna thengnarakpa yaba or nauna pulakpa yaba or jaga amada thengnaba yabagi opportunity gumba khara lakpasu yayebako asise miyoi khradadi good opportunity miyoi khradadi bad opportunity oigadoine maramdi hana yamna nungshina loinaramba marup mapang maram khradagi pau phaunaba ngamkhidaba kainakibagumba khara thengnaraga nauna wakhal nungaiminadana harauta yamna chapminaba yai or isana yam nungshijana kainakhiba miyoi khara amuk halaaga isagi life ta smooth oina chapminabasu yai aduga miyoi kharadadi isana yam hainadaba yamna toxic chatkiba marup mapang khara thengnabadagi yamna life se burdensome oirakpa adagi problematic oirakpa natragana isana yam hainakhidaba ex kumba khara isagi life ta halakpadagi isase tawbom khangdaba isagi current situation present situation da kayakpagumba adugumba sudum thengnaba yaiba aduna miyoi kharagi damakdadi past ke ba mi thengnabase good opportunity miyoi khara dana amu past ke ba mi thengnabase bad opportunity oina thokani habase cards na vision pibako mathanda 10 of cups hariba card chi reverse ta thole so 10 of cups hariba card chi matugina ngasagi like sigi third card na piba vision du da supplement tawdoine bako for example isana yamna naknaba marup mapang naknana loinaramba nushijana na loinaramba marup mapang thengnaba bu oiro natragana yamna nushijana maram chadabida kainakhiba miyoi ama thengnarakpa bu oiro natragana isana yamna hainadaba miyoi khara isagi life na nauna pulakpa natragana nauna approach torakpa adugumba bu oiro jaga khudingmakta pasta loinaramaga lapthoknakhiba misina amuk halakpase ngahaktangi momentary nungairamba nungaitaba gumba leitargasu long run da chapminarapa matamdadi isada kanabam khangdaba isada oina mangjaba lakpa dagi ngahakki oina momentary ni happiness phangamba harauta yam phangam targasu long run da haidi tungkoina yengpa matamda isada kanadaba mangjaba isagi oiba
ꯅꯤꯡꯕꯒꯨꯝꯕ ꯈꯔ ꯀꯥꯏꯕ ꯑꯗꯨꯒꯨꯝꯕꯒ ꯑꯗꯨꯝ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯄꯥꯁꯇ ꯀꯥꯏꯅꯈꯤꯕ ꯂꯥꯞꯊꯣꯛꯅꯈꯤꯕ ꯃꯤꯑꯣꯏ ꯈꯔꯅ ꯏꯁꯥꯒꯤ ꯂꯥꯏꯐꯇ ꯍꯜꯂꯛꯄ ꯃꯇꯝꯗ ꯐꯅ ꯅꯨꯡꯁꯤꯕ ꯐꯅ ꯆꯥꯟꯅꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯣꯏꯗꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯊꯝꯕ ꯑꯣꯔ ꯀ꯭ꯂꯣꯁ ꯑꯣꯏꯁꯟꯕ ꯁꯤꯒꯨꯝꯕꯁꯦ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯒꯤ ꯐꯪꯉꯦꯕꯀꯣ ꯃꯊꯪꯗ ꯇꯦꯝꯄꯔꯦꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦ ꯇꯦꯝꯄꯔꯦꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜꯁꯤ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯑꯣꯛꯇꯣꯕꯔ ꯃꯟꯁꯤꯗ ꯂꯥꯏꯐꯁꯦ ꯕꯦꯂꯦꯟꯁ ꯑꯣꯏꯅꯗꯤ ꯆꯠꯀꯅꯤ ꯍꯔꯥꯎ ꯇꯌꯥꯝꯕꯁꯨ ꯕꯦꯂꯦꯟꯁ ꯑꯣꯏꯒꯅꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯔꯛꯀꯅꯤꯀꯣ ꯑꯗꯒꯤ ꯂꯥꯏꯛ ꯑꯗꯨꯝ ꯑꯐꯕ ꯉꯥꯛꯇ ꯍꯦꯛꯇ ꯑꯣꯏꯔ ꯂꯩꯌꯣ ꯅꯠꯇ꯭ꯔꯒꯅ ꯐꯠꯇꯕ ꯉꯥꯛꯇ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯐꯕꯁꯨ ꯐꯠꯇꯕꯁꯨ ꯏꯟꯁꯤꯗꯦꯟꯁ ꯈꯔ ꯑꯗꯨꯝ ꯃꯤꯛꯁ ꯇꯧꯔꯒ ꯊꯦꯡꯅꯒꯅꯤ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯕꯦꯂꯦꯟꯁ ꯑꯃ ꯀꯥꯏꯗꯕꯤꯗ ꯕꯦꯂꯦꯟꯁ ꯑꯃ ꯏꯀ꯭ꯋꯤꯂꯤꯕ꯭ꯔꯝ ꯑꯃ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯆꯠꯅꯕ ꯍꯣꯠꯅꯕꯤꯌꯨ ꯏꯁꯥꯒꯤ ꯁ꯭ꯇꯗꯤꯁꯇꯁꯨ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯍꯦꯄꯤꯅꯦꯁꯇꯁꯨ ꯀꯣꯛ ꯊꯥꯗꯕꯤꯌꯨ ꯃꯇꯝ ꯊꯥꯗꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯖꯣꯕꯇꯁꯨ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯀꯩ ꯍꯥꯏꯅꯤ ꯔꯤꯂꯦꯛꯁꯦꯁꯟꯗꯁꯨ ꯑꯗꯨꯝ ꯃꯇꯝ ꯊꯥꯗꯕꯤꯌꯨ ꯄꯔꯁꯣꯅꯦꯜ ꯑꯦꯐꯤꯌꯔꯁꯇꯁꯨ ꯃꯇꯝ ꯄꯤꯕꯤꯌꯨ ꯑꯗꯒꯤ ꯏꯁꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯀꯦꯔꯤꯌꯔꯒꯨꯝꯕꯗꯁꯨ ꯑꯗꯨꯝ ꯐꯖꯅ ꯐꯣꯀꯁ ꯇꯧꯕꯤꯌꯨ ꯂꯥꯏꯐꯁꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯌꯥꯅꯅ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯑꯣꯛꯇꯣꯕꯔ ꯃꯟꯁꯤꯗꯀꯣ ꯑꯗꯨꯅ ꯕꯦꯂꯦꯟꯁ ꯑꯗꯨꯝ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯐꯪꯉꯦꯕ ꯂꯥꯁ ꯕꯠ ꯅꯣꯠ ꯗ ꯂꯤꯁ ꯄꯦꯖ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦꯕ ꯁꯤꯒꯤ ꯄꯦꯖ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜꯁꯤ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯑꯣꯛꯇꯣꯕꯔ ꯃꯟꯁꯤꯗ ꯏꯁꯥꯁꯦ ꯌꯥꯝꯅ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯃꯥꯏꯟꯗꯦꯠ ꯑꯣꯏꯕ ꯑꯗꯒꯤ ꯂꯥꯏꯛ ꯏꯁꯥꯁꯦ ꯌꯥꯝꯅ ꯑꯅꯧ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥꯁ ꯃꯌꯥꯝ ꯑꯃ ꯏꯁꯥꯗ ꯊꯣꯛꯂꯛꯄꯒꯨꯝꯕ ꯑꯗꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯁꯠ ꯂꯥꯎꯅ ꯑꯥꯏꯗꯤꯌꯥꯁꯦ ꯏꯁꯥꯅ ꯍꯥꯟꯅ ꯒ꯭ꯔꯦꯞ ꯇꯧꯕ ꯉꯝꯕ ꯑꯗꯒꯤ ꯃꯤ ꯑꯃꯅ ꯀꯩꯅꯣꯝꯃ ꯇꯥꯛꯂꯛꯄ ꯈꯣꯠꯂꯛꯄ ꯃꯇꯝꯗꯁꯨ ꯏꯁꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯒ꯭ꯌꯥꯟ ꯇꯥꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯅꯣꯂꯦꯖ ꯑꯦꯟ ꯀ꯭ꯂꯦꯚꯔ ꯃꯥꯏꯟꯗꯦꯗꯅꯦꯁ ꯈꯔ ꯑꯗꯨꯝ ꯄꯤꯔꯛꯀꯗꯧꯔꯤꯕ ꯑꯣꯛꯇꯣꯕꯔ ꯃꯟꯁꯤꯗꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯂꯥꯏꯛ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯑꯣꯛꯇꯣꯕꯔ ꯃꯟꯁꯦ ꯍꯣꯏ ꯂꯥꯏꯛ ꯏꯁꯥꯗ ꯀꯣꯏꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯂꯦꯖꯔ ꯇꯧꯅꯤꯡꯕ ꯄꯣꯊꯥꯅꯤꯡꯕ ꯀꯣ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯕꯠ ꯏꯁꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯁ꯭ꯇꯗꯤꯁꯁꯨ ꯂꯥꯏꯊꯣꯛꯄꯤꯒꯅꯨ ꯂꯥꯏꯛ ꯖꯒꯥ ꯈꯔꯗ ꯅꯨꯡꯉꯥꯏꯊꯣꯛꯑꯒꯁꯨ ꯖꯒꯥ ꯈꯔꯗ ꯐꯣꯀꯁ ꯇꯧꯕꯗꯤ ꯂꯦꯞꯄꯤꯒꯅꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯒꯤ ꯐꯪꯉꯦꯕꯀꯣ ꯁꯣ ꯑꯣꯛꯇꯣꯕꯔ ꯃꯟꯁꯦ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯄꯥꯏꯜꯁꯤꯒꯤꯁꯨ ꯑꯗꯨꯝ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯆꯠꯀꯗꯧꯕꯒꯤ ꯃꯃꯤ ꯎꯏ ꯁꯤꯗ ꯄꯥꯏꯜꯁꯤꯒꯤ ꯑꯣꯏꯕ ꯔꯤꯗꯤꯡꯁꯨ ꯂꯣꯏꯖꯔꯦ ꯁꯤꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯧꯕ ꯌꯥꯕ ꯖꯅꯔꯦꯜ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯗ ꯍꯦꯟꯅ ꯗꯤꯇꯦꯜ ꯑꯣꯏꯕ ꯔꯤꯗꯤꯡ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯔꯤꯗꯤꯡꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯃꯥꯏ ꯚꯤꯗꯤꯑꯣ ꯁ꯭ꯇꯦ ꯇ꯭ꯌꯨꯟ ꯐꯣर ꯃꯣꯔ ꯕꯥꯏ ꯕꯥꯏ